Manipur Liquor Prohibition Act 1991 gi Section 69 gi manungda Commissioner of Excise Manipur gi miying makhada Kaksing amusung Thawal District gi manungda leiba Excise Station singna District ani sigi tongan mafam singdagi pagalakpa lupa Lakh taruk henbagi yoongang amadi yoongou sing ngasi Yairipok Excise Station da mai thalokna manghankhre using manghankhre thabak adugi matangda Thawal District Excise ki District Level Nodal Officer pangambam Ranjit na phongdorakibada ngasi manghanliba using ngasi Thawal amusung Kaksing District ki manungda leiriba Excise Station sing Yairipok Lilong Thawal Kaksing Palian amusung Sugnugi Excise Station asina mamang sahi lisingan kun marigi me thadagi chatliba chahi lisingan kun magi March tha phawda pagalakibani ngasi manghanliba using ngasi lopa 7.140 gi IMFM ram liter 11.90 lupa 8.00 gi via liter kun kataret lupa Lakh taruk lising talaga mapan 950 gi DIC yoongou liter 6 199.50 amasung lupa chatruki 1 liter 1.50 punat lupa Lakh taruk lising kuntraga manga chatet manfudara kini phatraba mayai kaba nishasing asibu maru phongna mangnaba lamdam asida leiriba miyamna mateng pangbiu amadi Police Club Organization Association amasung maira paibi yamna su cooperation pibiu haina District Level Nodal Officer pangambam Ranjit na makhatana pil tawrakli